NDA lenga ki anti-labor policy gi mayok da jathariba nationwide protest meeting state asidasu pangthokhi protest meeting adu AITUC, CITU, INTUC, TUCC, UTUC, Independent Federation of Banks, Central Government and State Government Employee Federations na senduna pangthokibani. Imphal ki Major Khulda leiba Manipur Press Club ta pangthokhiba protest meeting aduda AITUC ki State Secretary L Sotin Kumar na ngasi asi leibak sinba thungna makhal makha kaya ki protest amadi rally pangthokli khongjang sing aduki saruk ama oina state asidasu protest meeting asi pangthokpani khongjang asi state asidadi hauzik leiba irang asina maram oraga pakthok chawthokna pangthokpadi ngamdre Laiba asida paliba BJP na luchingba lenga asi senjau paiba singbu yokhatpa aduga leita laira singbuna kham thengna awana nanghanba loinana miyoi khuzo kamana leiba ki selthom makhal kaya ki sakti pumnamak asi loina sizinaba haibadu oire asigumba BJP lenga ki policy asina maram oraga hospital airport coal mine Bank, LIC, amadi BSNL na chingba kaya asi privatization tawbagi khongthang khomang sausin na changsilakli handaki leibaki budget asadasu asigumba kaya gi mami yamna chawna tari haiki loinana ngasi khongjang aduki sarukamoina handakta puthokhiba budget ki copy mai thaki 동안 스킴 그야다 다음에도 루파 리싱 하고 각팡바 리싱 아니 각팡바 망아 각팡바 그야 매한 분은 먹세 마시 바로 들레 저르바 바로 기 코퍼레이트 센자오 파이바 아주 미요이 참 각한갈라가 모이득이 웰 텍스팅 러르 모델 라고 센펌시나 라이레 버케야기 갱내이부 그동티바 사쿰 마이 물리부 그야싱 시바오 고혼 멍엄 버케야싱세 마시 오늘 때나 버든 가시디 센자오 파이바 싱도 부사고파 라이레 버싱부 네카이바 옷네이바 시기 사젓 그야싱세 마시 카라 홍독드린 거이디 레박 미항 분시다 홍우포 ngамoi 하여 미행시다 나시기 숨바 조인 아코이기 내셔널와이드 프로테스트 방톡파니